वांखई केंद्र की कांग्रेस एमएलए वाई इराबोट एमएलए फमदगी रिजाइन तौदुना बीजेपी दा याउख्रे अमदे इराबोट कुंबा लुचिंगबा अमना बीजेपी दा चंगलकपा असिना महाकुंबा पुक्सेल सेंगबा मियोगी लेफम कांग्रेस ता लेत्रे हाइबा ताकजरबनी हाइना बीजेपी की प्रेसिडेंट केएस भवानंदना फोंदोख्रे खुरुमजरे ISTV पाउमियंग ताबिरबा सिंगुतराम नोक्चरे हौजिमा पुंगलेबा पाउ मतम सांगना कांग्रेस एमएलए ओइदुना मिनिस्टर कयारक ओइरखबा वांखै केंद्र की एमएलए वाई इराबोट एमएलए फम अमसुंग कांग्रेस प्राइमरी मेंबरशिप तगी रिजाइन तौदुना बीजेपी दा याउख्रे महापुनी तापासु टेक्टर लैबा पार्टी का ऑफिसता बीजेपी मणिपुर प्रदेश की प्रेसिडेंट केएस भवानंदा हानगी प्रेसिडेंट टीएस चाउबा थोंगजु केंद्र की एमएलए टीएस विश्वाजित थांगबन केंद्र की एमएलए केएस जॉय किशन याउना बीजेपी की लुचिंगबा कयाना हराउता यामना ओख्रे खुराई अहोंगेदा लैबा एमएलए की युमदगी ब्लॉक बुथ लेवल महिला मोर्चा अमदी महाकु सौगतपा मियामगा लोइनना बीजेपी ऑफिस फाउबा खोंगसत अमा चटलबा मतुंग बीजेपी दा याउरे हाइना ऑफिशियली लाउथोखिबने निटापासु टेक्टर लैबा पार्टी की ऑफिस दा हौनबी मतुंग इना महाकु पार्टी असिदा चंगलकपगी अयाबा पीबा अमसुंग तरामना ओकपगी थोरम पांगतोखे थोरम अदुदा प्रेसिडेंट केएस भवानंदना ताम तरुकलक मिखलदा माई पाक्तुना मिनिस्टर कयारक हन्ना ओइरमलबा युंखाम इराबोट कांग्रेस पार्टी की मनुंगदा ख्वाइदगी पुक्सेल सेंगबा इंटीग्रिटी लैबा अमदी मथौना लैबा लुचिंगबा अमनी महांगना बीजेपी दा चंगलकपा असिना महाकुंबा पुक्सेल सेंगबा मियोगी लैफम कांग्रेस दा लैत्रे हाइबा ताकजरबनी सही 15 कांग्रेस ना स्टेट असिदा शासन पाइरकपदा लैबाक मियामगी अवाबा कोखनगदबा पॉलिसी प्रोग्राम अमता पाइकटपा ngamdaba असिना मतिक साबा सरकार अमन नते हाइबा मियामना खंगबा ngami कांग्रेस पार्टी से इंजीनियरिंग सेल खरा पुनसिलगा खुदोंग ताबा लौनबा रिलेटिव डेवलपमेंट सोसाइटी अमगा पांखक ओइरे असिगुंबा अमोटपना थल्लबा कांग्रेस गवर्नमेंट मुथलसी हाइखे कांग्रेस ना नसी बोर्डा पार्टी बजै तरा मासी मनुंगा करंबा पॉलिसी न तग करंबा प्रोग्राम करंबा स्कीम पुथोक्तुना लाइरबगी अपलिफ्टमेंट तौनबा अदेगी इमा इवेंट सिंगी पुनसिगी याइफननबा नत्रगे स्कूल अनांग सिंगी स्कूल चली बांगांग सिंगी नत्रगे प्राइवेट स्कूल सिंगी चली बांगांग सिंगी करी अबुबा पॉलिसी प्रोग्राम करी पाकत याव लगे मोइने आइना मरमरता हाइजबदि मोइने तौरिबसिदि इंजीनियरिंग सेल मयाम से पुंजलग IFCD PHCD PWD मयाम से पुंजलग मोइगे अचौबा इंजीनियरिंग सेल मा ओथोगा मोइदि ठिका तौले लेग सरकार स्टेट इलेक्शन मैनेजमेंट कमिटी की कन्वेनर से ओइरिबा हानगी प्रेसिडेंट टीएस चाउबना करिगिदमक मियामना कांग्रेस पामनदबनो अमदी मतौ करमना स्टेट असिदा बीजेपी की सरकार लाकदगी हाइबगी मतंगदा वफम कया फोंगदुखे आइखोइना हाइजनबा नते कांग्रेस पार्टी मसाना हाइजरे कनाना भाई प्रेसिडेंट ओइरिबा यांगलेन छरुओइना स्पोक्स पर्सन छु ओइना लेरिबा सिरिपिरे नंगरांग हाइख्रेने कांग्रेस पार्टी अफबा बसनी गाड़ीनी अचौब बसनी मसीना थौरिबा ड्राइवर अदुना सोइद्र मी तए नारोन मयाम तखाइरे नुपी मयाम तखाइरे हाइबगे अर्थदि करिनो कांग्रेस पार्टी अदुदि यावरबा ड्राइवर सिकनानो हेड ऑफ द स्टेट सिनत्रा मन पुनमक सिंगदो मदुबु यादे श्री युखाम इराबोट मणिपुर की पॉलिटिकल सिनेरियोदा पॉलिटिकल हेवीवेट अमने आना लौनबद नतना कांग्रेस की ओना सीनियर लीडर अमसु ओइबिरिबा वाई इराबोना कांग्रेस पार्टी थादोमदुना बीजेपी दे चंगिबा हाइबसे यामना चाव वहंग अम ओइरि ngarang maktada कांग्रेस की स्पोक्सपर्सन सु ओइबिरिबा एमएलए एन बिरेन मसामंगना लुचिंगबा सिनबगी वाफम फोंदोखिबा असना ओ क्रमिबो विना लुचिंगबा कांग्रेस गवर्नमेंट असिगी लीडरशिप असे यामना चावना अखोगी पेनदब लेरबरा हाइबसे अचौब वहंग अमा ओइना हौजि चोंथोरकपद नतना कांग्रेस पार्टी असे मचे थोना कारकप याबगी ओइथोकपसु हौजि ओइरिबा फिबम असिना अदुमक ताक्सरबा वाफमने लालिबा था खरसी मनुंगदा मणिपुरी पॉलिटिकल सिनेरियोदा करी अहोम लाकदगे हाइबदि मियाम नाइबिखिबा तारे अजित शर्मा गलोनेना पौगमजेबा थियाम रंजन खुराई अहोंगै इम्फाल एमएलए वाई इराबोट की एमपीसीसी प्राइमरी मेंबरशिप तगी तोक्चरगे हाइबगी चेरोल वांखई ब्लॉक कांग्रेस कमिटी की वाइस प्रेसिडेंट थौदाम इबोबिसकना लुचिंगबा युथ कांगबु अमना
Ayuk pung 13 kun chatpada General Secretary Vidyapati Senjamda Kusinake. Ayuk pung 10 taba adwaida Congress Office da lakpada official oiba mi amata leramdabadagi pung amarom ngaike. Vice President Ibo Bisakna Kendra sida Congress ki MLA ani leibagi mawongda achan mirai naiba thawong kaya satharakpadagi miyamna MLA bu Congress dagi resign tongnana ba warep lawraba matung ngasi cherola si pisinbani haike. Organization amasung government akhoi ki kendra sida MLA ani leibagi bhabda karbe MLA su khutsi tun punjan biraga amana sum puhan bagi pibamda lae marda praja singna yaraktarna Mr. Irabor, you better to resign from the Congress. And I can't follow Latra. I go resign to the Bayatana. I resign to the high using she I Prazano hooped no laga mayumda nang natravadi. Design to the you will be bet not to the Yam Akai or again Haidana Yara than my Prazagi live very worried do not. I couldn't see. I see I resign to the Why Irabot MLA Pamdagi resigned to Haibagi Aiba Cherola Masu Assembly da Pisilakre Hari. Maki Pam Tadupagi Cherola do Hauzimaki Oina, Speaker na Ayaba Pibagi Paudi, Pangre. In Solo Simagatsamapal, Humudama Toy Betski, GP Women's College, Science Mary Singna, Matamadugi Ozasin Daikai Kumnaba Utbagi Torum Amakwa Tiam Negai Community Hall the Pantocre. Matamadugi Chemistry Oza Dr. L. Ramananda. Botany ki Oza I Promotini, Zoology ki Oza Dr. K. Samungau, Zoology ki Oza Dr. Y. Banu Amasung, Botany ki Oza Dr. S. Nandiramda Kudol Tamduna, Ikai Kumnabut K. TG Higher Secondary School 11, 1974 Bets, Science na Susinduna, Ahumlok Suba Ozagi Numit Tauram Kongpal Kongkam Nekai de Pangtukre. Matamadugi Oza Sing da Kudol Tambaga Loinana, Lekidraba Oza Sing Gimapam da Su Ikai Kumnabut K. Manipuri Governor Dr. Nazma Hatulana Manipur Miyam Maruoina Muslim Isilinaw Singda Edul Juhagi proposal Pirakli. Katokpagi Festival Asina Ikoigi Kenaba Kuding Magkafok na Duna Tangdu Leitaba Wata Padaba Manipur Amagidamak Puna Tabag Tawina Nabagidamak Warip Dawasi Haike. Manipur Chief Minister Okam Ibobina Manipur Miyam Maruoina Muslim Isilinaw Singda Edul Juhagi proposal Pirakli. Numida sina nungsiba thauza leiba amasung ngakpiba haiba paujel adu kunaya sigi section khudingmakta yohanduna henna tangdu leitaba amasung chaukatpa Manipur ama oiration haidi Rajya Sabha ki MP Haji Abdul Salam na Edul Juhagi yat paujel Manipur miyam de pirakli senglaba numida sina nungaiba tangdu leitaba chaukatpa watapa da state ama ohenbaga loinana lamdam masida khundaminari ba tongan ba prup singi marakta machin manaw oibagi mari Hena Sesin ba oiration hari. All Manipur Muslim Mitai Pangal Welfare Association Lilong Political Unified Link Amadi Amesco na suya proposal pirakli. India ki kaithil da potjegi mamal nong magi wangkalagli ba asi center da BJP na lengak hek pai badagini loinana Modi gi lengak asi sakhiba wasak ngak pangamdaba government ni haina Moirang Kendra gi MLA and Prithvi Raj na BJP government pu maral secret. Moirang Municipal Council Ward number 9 gi Election Campaign Committee ama sembagi thoramda mahakna wafamasi fungdukibani. Thoramadda hanagi Councillor M Rokojit Mairenbam Achoba Maibram Samu Film Achoba su sarukya ke. MLA na makhatana election mamangda Modi na sakhiba wasak ngasidi thabak oina pangthokpa ngamdana leiri. Sarkar hek paibaga nimit chamani gi manungda black money gi paisa lawthoklaga lairaba miyam gi account da rupa lakh 15 hapkani hairaga ngasi fawba kanagi account da paisa changna khibat leirabage amarom da mirep oigani haina thorakliba sing miyam gi damakta di kari tawrabage haibadu nainaduna karamba candidate na miyam gi kanaba sakat thawangi thabak ningchina tawgani haibadu khanbiu haike aikoi sarkar la antharakani yasni maman homalakani haina wasake ama tawraga adu koi mak sarkar ji sahi thanik se taksila kari tawe Imagine sini kau alam di dalam ramah Taramatoy Subay Assembly Mikal Naksilak Pagaloinana Magi Mirep Singh Saugat Naba Political Party Amadagi Toklaga Atopa Party Amada Yauba Songtok Chongshin Gitabak Kankat Narakli Kaksing Kenrada Lairiba CPI Saugat Pa Mioy Taran Palamasung BJP Gi Kaksing Municipal Council Ward Member Ani Ngasi Congress Da Yaukre Makoibu taram na okpagi thoram ama kaksing kaithil da laiba Block Congress Committee ki office da pangthokre. Thoram adu da MLA Y Surchandra Block Committee ki President
Khetri Bohal, Kaksing Municipal Council ki Chairperson M. Inak Khunbi amasung Congress ki Councillor Singh Susar Gyake. MLA Sursandrana, Congress ki Lengak Asibu Miyamna Thazabat Thamduna Congress ta Yarukpa Asi Taramna OE. Miyamna Thamlibat Thazaba Asi Ngakduna Sakut Thawangi Tabak Kaya Paket Kigani Hari. Ishaki parti ki dandatana Kaksing Kendra Sigi Soragi Yeni koi roy makki puna makki yai pabel minna koi logota. All Manipur nupi marupna sinduna lengak londat nupi ki thaudang haibasida nongmagi oiba seminar ama Manipur Press Club te pangthokre. Thoramaduda kha Manipur College ki hanagi President Sana Hanbi nupi marup ki President M Sakhi Sarugyake. Professor KS Bimolana moderator oiduna pangthokiba seminar aduda Jam College ki hanagi Principal Dr. T.S. Bedmani amasung nupi marup ki President M Sakina Jananeta Irabot ki lamjingda Manipuri nupi singbu yakai halamba amasung Parliamentary Democracy da nupi gi reservation gi seat khaknaba yo haibasida paper pathoke. Mars ki tarikh makan mudaida nupan ge hekhanaba mapala mudaida Rajya Sabha da putokuna belase pass ko bikibani asam nai koi sahi kunjubna tengara ko sidaida tenghan kaya rakai koi unna mangna samsin kiba bayam singadu amukka so na hongna samsin kan International Month for Peace 2016 ngasidagi Tera sapam nerto laiba Juvenile Club ki multipurpose hall da hokre. Juvenile Club amadi World Vision India Imphal West area na asigumba thorom asida club ki president oiriba CID ki additional SP RK Khomdon sangange jila parisad ki member oiramba M Parishana sapam lekai gram panchayat pradhan A Biswarjit World Vision India Imphal West ki manager Dr. Salemi Tarausu Sarukyake Isamgi President and Rajendrona Kunaya Sida Hujuk Oiriba Pibam Asida Tungi Damak Tangdu Lektaba Tainanaba Ekoi Amana Amagi Wat Taminaduna Isu Singasi Punna Doshin Minanaba Punna Kona Minasi Haike Maite Zati Yamakapani Adu Punba Hite Punna Punna Wari Salma Tomutagari Kuzumi Mina Kamai Toguna Nasiamo Puki Singa Maite Yole Koi Tribal Simbo Handa Yapire Hagana Nagasina ko isa from moy pazna PBD na amsu tongre maite singa ko Manipur ay concept mo ko ni yele na ako yung sing kain na ako yung sina India ki saw ko like box na ako yung sina Manipur se ko yolo lede maite na sina ga na su ki na ako yolo na lede OBC Morcha BJP Manipur Pradesh ki executive member Tarani Thoi Nong na hapkre P Phoni Maitai RK Nongren Khomba amadi L Birjet Vice President oina hapkre MD Kayamudin Bu General Secretary oina khankre Hauzik atenu pem tolojre Masi awangnu poki ahanba TMT bars industry ni industry asi 1993 ki December thada linkha chekibani Saiji TMT bars asi German technology na sajabani Saiji TMT bars asi awangnu poki ising shitka yamna chanai aikhoina yum sajabada TMT bars asi sizinajai Saiji TMT bars sengba sagatpa khudingmak aikhoi gi marup Irudio Coaching Institute behind Bigger Hotel, Wahengbam Laikai. Admission open for CBSE SA2 coaching classes for class 9-10 from 6 October 2016. Second foundation course for CBSE class 12 science from 15 September. Hakchangi labor solatpadagi producing attaba hakchang choktarba tumba chaba yaraktaba khong hanga nungayaktaba singidamak Amata Naira Upaidi, Jolip Syrup, Amasum, Jolip Capsule with Changinis Neview. Lengshin Birau, Sarma Opticals BT Rot Imfalna, Anobu Chahi 2015 Changlapagi special offer Pijabagaloina Hoduk Chere, Lens Kaktumak Lega the bus game. Scheme Masi Pambi Basina, Isagi Mitkachana fiber lens, Amalibi Dabani, Aduga, Adomgi Apamba Premama, free the Pijagani. Kudong Chabasilo View, Nasimak Lengshin Birau, Sarma Opticals, opposite Johnson School, BT Road Imfal. City Hospital Simeronga, Dental Banks Hangtok Chere. Miyangi Kudong Sana Buidamak, Ayuki Puntaru Makaidagi, Numidang Waram Puntor Makai Fauba, Hangjagani. Mafam asida treatment fee ataba mamalda layang jabagi kudong saba bijani
ngasi mafam asida lakpiduna ya layeng bagi khudong chaba si lobiyu City Hospital Dental Branch Singmairong Imphal. Oza Pain Relief Ointment Khwang naba, ok sikpa, tang sikpa, phu naba ni singbada sinaba yarba, lipsam tukna puthok saba, Oza. Break matung na miyambo taram nok chode. Isa na isabu thabak pizaduna senthok lambi lehenabagi pandamda potato chip amadi popcorn sembagi matangda nongmagi oiba awareness thoram ama Segmaijin Gram Panchayat ki office ta pangthokre. United Food Production Company Limited Kakching Crescent Lampen Pat amadi Segmaijin Gram Panchayat na District asigi lomi singbu sufam nompham wadhandana chujaki pothok singjupana chingba thaduna senthok lambi leinana bagi pandamda thoromasi pangthokpani. Thoromaduda Small Farmers Agri-Business Consortium ki Project Coordinator MS Khaide Segmaijin Gram Panchayat ki Pradhan Y Prem Kumar Susarugya ke MSPDCL ki Gridas Laishram Crescent ki Managing Director M Somraj Kangla Food ki Mapu KS Biren Iramdam United Food Producer Company Kakching ki Chairman Y Rajendro na Resource Person oina wangang ke Lem na mairoi singbu lairik tambigadaba kumbi kendra gi manung channa Saiton GP gi Lamjing Maira Coaching Center kendra sigi MLAS birana hangdukre Class 7 dagi Class 10 phawbada lairiba mairoi singbu Science Social Science Mathematics amasung English subject ta coaching pigani MLA na sponsor tawduna hangdukliba coaching center asida mairoi chama tara rom ayuk amasung nungthilda mahai masing sing tambigani MLAS Birana Kendra Sigi Torbung GP amasung Saiton GP anida mai masing haibagi chang nemliba asi yenglaga mairoi singi damak center asi hangdupani haike coaching center adu hangdupagi thoramda Saiton GP gi ward member M Ibocha Saiton Congress Committee gi president M Babu Su sarugya ke Lusingba kayana border town More da lairiba phamung yangkhai leiba More hospital gi phibam phagat hanana ba kayarak yangsin krabasu Hauzik hospital asi awat apa kaya leibadagi miyamna ana layingbada kudong sadaba mayoknari hari operation theater gi pung kunmari mai phangangadaba adu hauzik maki oina phanganba ngamdre hospital asi da water supply gi ising phangdre x-ray machine ani leibagi manungda achoba machine yakidaba chahi tarlam sure mai gi step up machine yakidaba maramna ayuk nungthilda x-ray machine macha asisu ayuk nungthilda sijinaba ngamde Numidang pung taruk ki matung natrabadi sijinaba yadaba maramna anaba sing x-ray lobagi tangai fadaba laktabadi yumthang naba Myanmar gi Tamu hospital da chatuna longnare hospital changpham gi lambi asisu nongju tha matamda phibam sokpana anaba sing purakpada kudong sadre hari merlei naba khudingmakna hospital asigi hauzik oiriba phibam yengsin biduna awara passing yengsin binaba pungning sing shile BJP Manipur Pradesh ki active member Thokchom Romeo na sinduna Haigang Kendragi Larking from Makalekai Atan Bigai Akham Bedak Amasung Tangkul Avenue dat ha Sigi Amadagi Hauna Hepatitis B gi Ahanba Amasung Ahum Suba Dos ki Hidak Kaptukre Punna Mioi Lising Amagatsamapal Humudra Mangaromda Hidak Kaptukre Hari Ngarian Muslim Kulda Dr. Nimaisa Luang Mioi Singna Yelamba Thau Chini Miyam na Haidok na Mangan Kre Ngarian Awang Lekai Makalekai Amasung Ching Lekai gi Committee Ahumna Mamang Dagi Hauna Hauzik local MLA Oiriba Syam Kumar Saugatuna Lakumaramna Kanagumba Amatagi Mateng Laudaba Haina Firep Lauduna Lakpani Ngarang Kulgi Ahalaman Sing Laichingay da Thau Amadi Chini Yensilambadagi Miyam Kangaraba Matung Yelam Liba Mioy Sing Aduda Polam Sing Adu Laurana Bakangan Bada Laktabadagi Ngasi Ngarian Makalekay da Haidok Tuna Mangan Bani Hari अखोई खुंगांग सिगी ओइना दि जगह सिगी ओइना हाइजा वारगदि अखोई के हुजिकी एमएलए श्याम कुमार सिन्नतना अखोई के अतोप कैंडिडेट अमतना मातुंग ताबसु ममांग ताबसु इंबिरकनी हाइबेगे आसासु लेते यंगसु इंबिरकते अदुना इंबिरैबा मफम सिदा फबा फतबा अखोई थिदना अखोई ngariangi ओइना दि अकनबा मवंग सौगतजरे हाइबदुने अखोइना आइने खोइने हुजिक थमजरिसि अखोई डॉक्टर लिमाइसा लुवांग सिदा पोट पिरोइदबा सेंगबो ओइबना अखोई तसेंगना महाकी असा थक्सी बाहर न पिरैबा पोचै सिंग असि सिजनबा पामदबना मरम ओरे हरगा अखोइना अखोइगी येन बिरमिबा इसिनि नाउसिंग अदुदा अखोइना मोइदा पोचै सि लौबिरनबा दमता निंसिंगबा मतमदा हाइबा मियोइ सिंग असिना पोचै सि लौबा लाक्तरे लौबा लाक्तबना मरम ओरे हरगा अखोइना
मोइन येनबिरंबा पोचैसिंग असि हुजी हाइदोगा अखोइना मांगहनगिबादु या मांगहनगिबादु अखोइगी ngarian khungangi committee ahumna mot amatata yanare maram aduna makha tarakpada akhoi honorable MLA TI Syam Kumar asi akhoi gi mot amadata sawachare haiba wafamji akhoi thamjaningi Moirang dagi wangu kumbi fauna riba set highway oiriba Moirang kumbi lambigi sabal laikai amadi kangsoibi khongbal anigi lona badalai ba culvert chanjin bidabadagi ngasi ayuk Maira Paibi Club organization gi mioi kaya thurak tuna thinjin khre ayuk angan bada Imphal tamna lakpa wangu kumbi khodak nongmai khongi mi puba gari sing lambi thingbana maram oiraga hanake Moirang dagi haithaba gari kaya su salan khide adu moinamak ana ayek lining da shonga mari lainaba singdi komthoke lambi asi kumbi amadi thanga kendragi MLA ani phawduna chatibani lambi asi sanjin binaba kayara khanna haijakrabasu ngasi phawba thongi sarugasi sanjin bidabana lambi thingbagi khongjangasi changsinbani haina khunja singna phongdurakle ai mamang ta koi PWD mi la kan lambi si takhari basi gi matai si la yi dai basan oraga habet kul le si koi lambi si moi sama me du nom su bani namda sem ga di mathak to koi mai be khana su koi khongi na haram khana semin na ju hajik phim oidramina hajik koi gi hajik koi pam ja si mai le na ba department side gi mai le na ba hajik koi lambi si phawra ga koi gi kumbi gi honorable MLA thang gi si gi MLA sing lai ba di mai le department la ga ngasi di sem ba hoge natraga na hayang phawng sim ho sab saba makoi da khoina khoi mayam da de la PDM khidi khoi ji lami thingani lami thing khoi tangai phada ba emergency service ki hai lami thing khoi komthok chene khoi ngasi Lanai Security Agency ama oina Sangai Security Service kauba ama Singjamai Supermarket manakta hangdukre thoromasida agency asigi managing director KS Castrona thabak phangdraba naha singbu thabak pinana bagi pandamda agency asi hangdukpani Manipur gi lairiba tongan ba private farm singda service lehengani haide Poising Primary School gi headmistress in charge ODB L Sabitribu masa khangdana atopa mafam amada transfer toba yaningdaba phungduktuna Young Guidance Club and Youth Welfare Sports and Library laikai gi Maira Paibi amasung school committee na school so lonsinduna wakani fam chathakre Maira Paibi amana school asibu hingnana na ba khona bada achoba thongdang longduna Lagli L Sabitribu housing school gi pibam khara phagalaglaba matamda atopa mafam amada transfer toba yaningde maki transfer order kaktriba phawa matam kaktana school thingjin bagi khongjang sangsilagani haide akoi school asibu sakhana ba amadi school asigi angang je kadai da magi gadage haiduna ya makanna akan ba thodang lobiri bi akoi gi headmistress insas bu bi sabitibu akoi athapa mafamda koi transfer thabaje akoi ta sena ya jangde mama ji transfer order si kapta ta gadi akoi ngasi dagi school se matam kaptana akoi solo sala thamjagani LYS Cement Steel Agency Kwakathel gi kunithoi suba anniversary thorom gamari leinana kaibi sanapat leiba Yaivilel Children Home da seng sak amadi firol sing mateng pangkre thorom da agency asigi mapu laishram yaima managing partner Ratan Kuman Susarugya khe Home asigi founder Punindrona insoli singma chamapal mafrani thoidagi ngasi fawba hanglakliba Home asi government ki oiba mateng amata phangre Hana school yauna hanglamba adu ngamdabadagi school di leple sel thungi phibam tadabadagi insolishngani maridagi home asi hangba ngamludre adubu insolishngani mapandagi makhatana hanglakpani haike Anoba mayon khongset amakak sagolban amudon akham lekai mangarak suba foundation dega mari leinana BP Paul Mental Development Home mongsangagi staff amadi mairoi singa saglen amasaminaduna foundation day thoram pangthukre Hauzik miyamna ILP sangsiliba iho asida government na local agliba thabak thorom singda pendabagi wafam people voice ki khuthangda ithai khunodagi ke Gyaneshwar Khumanna phongdorakle Jenims da pangthokiba thorom amada Manipur gi lusingba sangnaraba deputy CM ga khamna haikiba wafam yalomui kanaba bill asi JC ILP gi maigei degi hairiba deadline September gi tang kun mathoi asi yaudrabasu miyamna bu yanarabadi government na matam amata da hekta da house asi recommend tawduna bill asi puthokani haina hairiba wafam asi yamna phajaba wafam orabasu yalomi singbu nusijaba yalomi singu kanba pamjaba miyoi singdadi negative sense da wena loidubagi wafam laite maramdi lamda masi proof
kuntraga ni thoi hen bana khunda duna laminer ba lamdam ni magi apamba amadi aning bagi matungina Manipur sarkar amadi India government ta demand ke atanduna lairiba lamdam amasuni punsin ba yadana mana apamba tongning bata tawduna lairiba iramdam Manipur asida yanadi amadi yanaroi khangna praja miyam gi mot logani praja miyam na bu yanarabadi athu matamda bill asi pass tawgani haibu wafam asidi uttagi haibugum thokani masidi rajniti gi oibu wafam ni praja miyam na thajabam thokte kariguma thamoi sengna sarkar na praja miyam gi amadi proof sing yaifana ba khanbi duna athuba matamda yanadriba nakan ani asi yananaba hanjina honau bana phagani ningjai maduna tradana rajniti wala jingna bot khom nungaina ba pungai da haijin ba sidi mamaida praja miyam na saroktona horoktona jun 18 gumba thodo amuk thololo haninga leite China gi Macau da handa pangthukiba mangarak suba Macau International Martial Arts Championship ta bronze medal phangkhaba kairak yawa bungai kaidagi MD Juma Khan okpagi thorom ama ngasi kairak makha Social Welfare Club amadi iramdam semgat sagat lupna sinduna kairak dam maning community hall da pangthukre lakadori ba December thada Malaysia da pangthukadaba taret suba Malaysia International Martial Arts Championship tasu India gi mu sinana ba khalakle hairi Aujik Moroi Bapamu Wangkai Kendragi Congress MLA Y Irabot MLA Famdagi resign Toguna BJP da Yaukre I see Paumian Kabir Mukahanna